Hello guys, ngasiꯒꯤ mukbang ꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕꯅꯦ ꯑꯗꯨꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯈꯔ ꯊꯛꯆꯤꯜꯂꯒꯦ ꯑꯗꯨꯒ ꯆꯥꯊꯔꯁꯤ ꯊꯛꯆꯤꯜꯂꯦ ꯆꯥꯊꯔꯁꯤ ꯑꯗꯨꯗꯤ ꯑꯣꯛ ꯃꯇꯨꯝ ꯁꯦ ꯍꯥꯎꯋꯦ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯆꯥꯛꯁꯨ ꯈꯔ ꯆꯥꯁꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯁ꯭ꯋꯥꯏ ꯈꯔ ꯊꯝꯖꯤꯟꯁꯦ ꯌꯥꯝꯃꯦ ꯀꯦꯖꯤ ꯑꯃꯃꯨꯛ ꯁꯣꯝꯗꯁꯨ ꯃꯍꯤ ꯈꯔꯗꯤ ꯂꯩꯔꯤ ꯋꯥꯠꯂꯒ ꯑꯃꯨꯛ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯊꯝꯃꯦ ꯅꯣꯡꯁꯨ ꯐꯖꯅ ꯇꯥꯁꯤꯜꯂꯦ ꯑꯣꯛ ꯃꯇꯨꯝꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯕ ꯑꯣꯛꯁꯦ ꯆꯥꯗꯕ ꯃꯤꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯕꯨꯗꯤ ꯃꯤ ꯑꯃꯒꯗꯤ ꯃꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯕꯨ ꯑꯣꯛ ꯆꯥꯕ ꯀꯥꯡꯕꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯁꯤꯗ ꯑꯣꯛ ꯆꯥꯗꯕ ꯀꯥꯡꯕꯨꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯅꯨ ꯃꯔꯝꯗꯤ ꯑꯣꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯕꯨ ꯑꯣꯛ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅꯗꯤ ꯋꯦꯜꯀꯝ ꯇꯧꯖꯔꯦ
ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯤꯗ वन ꯄꯤꯁ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯆꯥꯔꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯂꯥꯁ ꯄꯤꯁ ꯆꯥꯁꯤꯜꯂꯒꯦ ꯆꯞꯂꯦ ꯆꯥꯏ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ